Pinjabati Government Aided High School Sandakongi Chayetnaba Athubada Loishin Binaba Kunja Singa Mari Lainaba Singi Puning Chingsilakli. Kurumjari STB Palming Tabir Basimutaram Nokchari Paushandona Pizari. Bisnupur District ke Kumbi Kendra ke Manung Chanba Wangu Sandakongda Lairiba Lamdam Aduge Mahiroi Singe Amatangairaba Mahitampam Sang Oriba Pinjabati Government Aided High School Asige Miyamna Yadaba School Management Committee ke Marakta Hojik Chayet Naba Lairiba Asi Tokpi Duna Anova Committee Ama Semnaga School Asi Mutkidanaba Amadi Mahiroi Singbu Wakaltana Mahima Sing Tambada Ayet Papidana School Asi Hingnaba Hotnabada Miyam Puna Hotna Minasi Haina Laikai Marigi Klava Sumaira Paibi Singi Maikaidagi Fongdorakle. Wafa Masingasi Wangu Sandakongda Laiba Ibuda Wangbren Community Holda Club Mari Maira Paibi Sing Amasung Desa Mayai Loishangi Maru Oiba Thomi Sing Yauna Miyamgi Mifam Ama Pangtoklaba Matung Mediada Fongdokibani. Mifam Maduda Sarukyakiba Wangu Sandakongdasu Asem Priyo Kumarna Pinjabati Government Aided High School Ge School Management Committee Gi Matang da Chayetna Bakhara Laibadagi Mutkiba Yana Lairiba Asi Kanana Bamifam Masti Pangtokchabani Lising Amaga Chamapan Humpu Tareta established Taukiba School Asi Matam Kuina Horakpadagi SMC Asi Lisingani Kunhomdoida Tokiba Irang Aduna SMC Anawa Sembangam Kide Maduna Mara Moiraga School Asi Hanadagi Kara Hantana Sotana Lairakpadagi Laikagi Club Sing Maira Paibi Sing Amasung Miyamna SMC Anauba Amasem Naba Taksinki Makha Tarakpada School Gi Authority Anauba SMC Amasem Naba Hairuba Matamda Miyam Paksana Kanghandana School Ama Naronda Samnaki Adubu Hairiba Committee Asi Mapung Fawa Wali Tungi Horakliba Angang Sing Asigi Kalaga Ningthina Anauba Amasem Si Hairuba Matamda School Authority na Namsinduna Semdana Lady Adubu Cheregasida Lisingani Kunmangagi January Kuntareta Matamadugi JEO John 4 and Chinkaina approved Tauduna SMC Amasemduna Lairamle Adubu Committee Asi Miyam Kangna Sem Kibana Tabana Miyam na Karam na Sem Kibano Haiduna Hanki Hairiba Asi Committee Asi Miyam Gi Mayokta Amadi Miyam na Yadana Sem Kibana Hojik JEO Oribana Miyam Gi Wakat Asi Taduna Yamna Kupna Thizilaba Matungda October Tara Tarukta Hairiba SMC Asi Sembada Aranba Kaya Taurami Haiduna SMC Asi Kakthale Haiduna order thoki Aduna order asigi matungina headmaster in charge asida Miyamna Yaba Afaba SMC ama semla si Haiduna Taksinki Adubu School Authority na ngasi fawada Anauba SMC Asi semna naba hotnabada Ayat apan kaya thoki Masina School Asigi Mutkiba Yana Laire School Authority na Miyamna Haizariba Hanagi dissolve Tauraga Anauba ama semlo Hariba Asida Changsin Biu Rising Ani Kuntaruki Session da Angang Sing Asibu Masing Ningtina Tamba Fangnanaba Hotna Biu Haiki Aduna School Asibu Mutki Gadaba School Asibu Kanduna Tungda Horakliba Nahakaya Asigi Damakalaga Manipura Laibiriba Mahai Roy Loop Singna Su Akanba Midyang Changbi Bagal Loinana Anawa SMC Ama Sembada Mateng Pangbiu Haiki School Asibu Ningtina Chalaiba Yana Balaikai Singi Miyam na Kungang Asigi Imung Kudingda Tha Kudingi Lupa Chama Chama Kaigat Naduna Oza Singi Matik Chaba Ningtina Kauduna Chalaina ba Warepsu Lokre Athuba Matam Damase Hanagi Libidimiba Ariba Committee Jingja Anova Naron the Semima Committee Masi Kongpam Hontokyu Aduga Anova Committee Seminaraga Apaba School Amakwe Semina with the Mateng Pambiu Manipuri Satra Sangstan putting Magdaina Ukoknona Apin Togari Laikai Committee Masiamaga School Z Hingnabagi Damakta Gamengi Saitaki facility Pangragazu Kungangi Mui Imum putting Manalpa Sam Samatagi Kainaraga Matik Chaba Waza Akogi notice Taroga Kauraga Pinjabati School J Amtang Hinkat Minazi Habi Warif Sokangarang Logjagre Simimagi Piba Yaba Kamasari Piba Yaba Adu Kusuman the Pira Wazazi next year Satragi Punchis of Kanjabi Warif Sokoi Sanam Prazan Lepseraban Mifamaduda Sarukyakiba Desam Headquarter Gi Secretary Education Oinam Romes na Wangu Sandakongda Laiba Pinjabati Government Aided High School Asigi Oina Haukiba Tha Ahum Marigi Mamangda Laikai Clubna Complain ama Taurakpagi Matungda Yengshinba Lakpani School Asida Aided School ama Laigadaba Infrastructure na Chingba Ningthina Laiba Thengnade Masi Government na Hundokpiraba Mapu Pandraba School Amagum Thengne
Asigumba school asidagi tholakpa mahiroi sing aduna laibaki achauba thogai ama laurakani haiba asi laibiriba education department ki official khudingmangna munna khanthaba chungani. Handak October tang tara tarukta JEO na SMC ama dissolve tawre haiduna thokiba order ama tha ama helaba fawbada school authority da yauramdaba laibak thibani school asida chayet na bakaya lairiba ase department ki authority singna mabukchel sengdabada ki thokhanbani. Chayet nariba ase athuba matamda commissioner director na mityeng changduna athuba matamda loishingadabani haike. हेनंगा इदी करीनो हाय मतमदा 2025 की हंतक की अक्टूबर की तारीख तरा तरुक्ता स्कूल मैनेजिंग कमिटी हाइदना SMC कमिटी सी सेम गिबा अमबु डिसॉल्व तौरे हाइदना कंसर्न JEO अमना ऑर्डर थोकपा सी अमबु स्कूल सिगी हेडमास्टर दा था अमा हेला फाउदा यरोमदबा से मसीदगी हेना ngakpa पृथ्वीदा अनि सुदोंग मानदि हाइना आई थमजगे था अमा हेना ऑर्डर पिरमदना थमंबा था अमा हेना हेडमास्टर दा विदाउट एनी नॉलेज दा SMC कमिटी में डिसॉल्व तौरे है से बिष्णुपुर डिस्ट्रिक्ट की JEO से करम मखल की JEO नो है से देसामना वहंगोइन हंगिंगे बिष्णुपुर डिस्ट्रिक्ट की JEO ना नुमित तरानी भाव फारोय दबा कमिटी में सेमबदा असुक यामना मतम लौरिबगी मरमजिना करिगिनो अदुगा असुक यामना चायेतनाबा चममना हानाबा थोलिबगी मरमजिना करिगिनो हाइबसे मसी वाखन अमुक खनबियु JEO ओइबदा मतिक सारोय दबा लेरगदी इसागी फमदगी मसी इसाना खंगना तोकपना फै हाइबसे मसी देसामगी माइकेदगी मसी मथमनिंगे मसीगी स्कूल सिगी चायेत नरिबा चममनबा मयामसे अथुबा मतमदा मसी की कंसर्न JEO AIDI लेरिबा डायरेक्टर कमिश्नर सिंगना मसी अमुतंग पुंगनिंग चिंचिलकांदा अथुबा मतमदा मसीगी चायेतनबसे लोइसिनगदबनी Manipur thokiba irang asina maram oiraga awaba taraba Manipur gi tongan tongan ba relief camp ta leiriba IDP sing yauna awaba taraba ireicha singda alumni DM College of Science 12 1996 amadi 1999 TDC batch na sinduna leptana mateng panglakpa gi makha tarakpa oina ngarang kumbi awang high school relief camp ta kumbi apan bagi oina comprehensive health camp and eye checkup mai pakna pangthokraba matungda camp masida mit ki anaba laiba Cataract, pterygium amadi atopa laina kayana naraba ahal sing but numit asida yaima eye hospital da alumni gi active members singna pukhalak patient tara humdoi amasu lemna fako surgery tawkre asigumba IDP singda tawriba mateng asigidamag IDP patients singe maikai dagi alumni DM College of Science 12 1996 amadi 1999 TDC batch pu thagat pa phongdorakle Kumbi Kido Club Amadi DM College of Science 1996-1990 Isa Isu Singa Kusam Naraka Yaima Eyes Hospital Dr. Vikram Bu Haninga Lectana Kumbi Praza Singh Amadi ITP Singh Haninga Lectana Thagasari Chahi asigi September tara mangadagi kuntaret fawba Sri Lanka gi Colombia da pangthokiba SAF under 17 da India gi team da saruk yaduna Indiana champion oibada achoba thodang lawkiba amadi mathang chahi gi me tha da Dubai da pangthokadaba under 17 AFC championship da India team da yauduna saruk yagadaba nongmaibung wangkhairak pam laikai dagi W Dilip amadi Sarmila gi machanupa W Gun Laiba okpagi thoram Eastern Student Club nongmaibung amadi nongmaibung Women's Development Association Maira Paibi Anina Sinduna Club asigi Lampakta pangthokre thoram maduda club asigi president Wahengbam Isor Chandra club adugi maru oiba Myoy Singh amadi lekai adugi Maira Paibi kayana sarukya ki thoramga mari lainana Isor Chandra na lekai asidagi sanaroi amana under 17 safta sarukya ba amadi under 17 AFC da sarukya na ba qualify oirakpa haibasi yamna chawthok chaningai oi gun laibana Manipur asi sports ki powerhouse ni haiba asi amuka hena mayek sengna India gi tongan tongan ba laibak singda utpangamle mahapul lamda masigi mipum khuding magna pukning thogat minasi haike मागी जिन जेनेरेशन दा थाना बगी केनो दु लेबनिना जस्ट तोमनो पोथागरसु तोमई महु छिनबगी ओइना इचान पकुल लेमा म थोले दनको अदना मयाम नसिगी रिसेप्शन दसे मा अखोय मयामना हाथुतु तौरे अदुगा मथंगी अखोयगी स्टूडेंट क्लब न माबुरी खर चाउन तौजगे Tungda sanaroi gun laibana mahangna India team da saruk yaduna irai baki damakta mingchat
Mingchat purakpa asida sanababu pamzaba amadi laikai asigi ahal lamansingna mahakpu puning thawatpiba asi ubada hainingai leitana nungai haikibaga loinana mathang chahigi me thada Dubai da pangthokadaba under 17 AFC dasu leibak asigi mingchat purakpa ngamba oige haiki Koi aham match Maldives ka tai Maldives ka tao kan da koina 6-0 da ngamgi adoi mathang da Bhutan ngam tare adu da na mu 1-0 da ngamgre Pakistan ka tao kan da di dum moi judum kan manina 2-2 draw le rame 2-2 draw matang da minute loram dai adai da koina ka goal ma chalaga 3-2 da ka re da final da Bangladesh ka tare penalty da ka gi mane koina tournament je koi me da pangthokani aduga koi preparation da je January dai collab taroga January taw horan mayam na koi club ki SU mayam na aduga maya pai bising na mani opi bese ai siam harau fawi huzika temba brema tanglang minasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Yeme makigano Azab thammo Sigi yumse next TMT na checksin na laksilaga thamkrabani ne Dadarang se juhar habaga amta kidrabo Asumna mayamna na machalbu ngapshan lugum masigi yumasibu asoya ngan kokadabagi next TMT na ngapseli next TMT jawar habadi ngakok na basembani German technology sina bana concrete ka tokna tinaba matamda kapang ng amuk hena enggal adli next TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break matung maroba paw mukana pizari Punjabati Government Aided High School Sandakongi Chayatnaba Athubada Loishin Binaba Kunja Singna Mari Lainaba Singi Puning Chingsilakli Hozik Fabugi oina STB na pizza pa pawmatang sa lusinjare meeting tabir ba pumna mapu amukana krumjare